Nong leptan chubadagi Ukhrul district ki manung channa Sihai Khunong da laiba retaining wall ama ninkhairak padagi nupi ama asopan nangkhrei hospital da pukhatuna laikan nakhrei praise na fangba pawma ki matung inna laibak thiba thodok aduda sok padagi laikan naribe nupi adude atamla saija chahi nifutaruk mapuroi ming Ramyo saija kawi thodok adu ngarang numidang waram pung taruk rom tabada thokhibani retaining wall ninkhairak pa matam aduda atamla saija masagi chaksangda thabak dauduna laiki hairi thodok aduna maram oiraga yum aduge chakhumge saruksu akayatoi thokhi mahak haujik Ukhrul district hospital da laying chathari hairi Pausna makhata na hai nong leptana chubadage ching ninkhairak tuna haujik Ukhrul Tadubi road lambi faunaba yadana laire masigi mathakta Ukhrul Jasami road ti tongan ba mafam dasu ching ningkhaibadage miyam da chawna khudong chadaba mayoknare nong kanna chubana maram oiraga Rangata Kong amasong Chalaw Turil gi imaisu leptana wangkhalakli hainasu Pausna makhatari